ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯇꯝꯕꯤꯔꯛꯇꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯌꯣꯝ ꯑꯃꯗꯤ ꯄꯔꯤꯡ ꯆꯨꯝꯅ ꯋꯥꯈꯜ ꯈꯟꯕ, ꯈꯦꯠꯅꯕ ꯑꯥꯏꯗꯤꯌꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯎꯁꯟꯕ ꯉꯝꯕ ꯑꯃꯗꯤ ꯏꯔꯅꯥꯏ ꯏꯇꯣꯝꯇ ꯋꯥꯈꯜ ꯈꯟꯖꯕ ꯍꯩꯕ ꯑꯗꯨꯕꯨꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯍꯥꯏꯕ ꯑꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯒ꯭ꯔꯤꯛ ꯐꯤꯂꯣꯁꯣꯐꯔ ꯁꯣꯀ꯭ꯔꯦꯇꯤꯁ ꯑꯃꯗꯤ ꯄ꯭ꯂꯦꯇꯣꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯣꯏꯅ ꯗꯤꯁꯀꯁ ꯇꯧꯅꯔꯤꯕ ꯁꯕꯖꯦꯛ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯈꯛꯇ ꯇꯥꯔꯒ ꯂꯩꯕ, ꯍꯥꯏꯕꯗꯤ ꯄꯦꯁꯤꯚ ꯂꯔꯅꯔ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯗꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨꯗ ꯍꯪꯗꯨna ꯑꯃꯗꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯤꯕ ꯇꯝꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯗꯤꯁꯀꯁꯟꯁ ꯑꯃꯗꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯗꯨꯅ ꯑꯦꯛꯇꯤꯚ ꯂꯔꯅꯔ ꯑꯃ ꯑꯣꯏꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯖꯥ ꯑꯌꯥꯝꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀ꯭ꯂꯥꯁꯇ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯇꯥꯛꯂꯤꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯆꯨꯝꯂꯕꯅꯤ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯌꯩꯊꯗꯨꯅ ꯊꯝꯕꯤꯕ ꯀꯌꯥ ꯑꯃꯅꯤ꯫ ꯑꯣꯖꯥꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯒꯟꯕ ꯑꯃꯗꯤ ꯑꯣꯖꯥꯅ ꯍꯪꯂꯛꯏꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯣꯏꯅ ꯄꯤꯒꯟꯕ ꯃꯍꯩꯔꯣꯏ ꯑꯗꯨꯕꯨꯅ ꯑꯇꯣꯞꯄ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅ ꯌꯥꯝꯅ ꯈꯨꯝꯖꯅꯤꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯣꯚꯔꯁ꯭ꯃꯥꯔꯠ ꯆꯥꯏ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯣꯛꯅꯕꯤꯕ, ꯏꯀꯥꯏꯕ ꯅꯪꯕ ꯑꯗꯨ ꯊꯦꯡꯅꯅꯤꯡꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗ ꯃꯇꯥꯡ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯋꯥꯍꯪ ꯍꯪꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯇꯝꯕꯤꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯂꯧꯗꯨꯅ ꯑꯆꯨꯝꯕ ꯊꯤꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯂꯩꯔꯛꯇꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯨꯝꯃꯤꯟ ꯂꯥꯜꯂꯤ ꯊꯤꯗꯣꯛꯇꯅ ꯋꯥꯠꯁꯑꯦꯞ ꯐꯣꯔꯋꯥꯔꯗ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯕ ꯍꯩꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯅ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯗꯅ ꯂꯩꯕ ꯃꯥꯟꯕ ꯑꯥꯏꯗꯤꯌꯥꯁꯤꯡꯕꯨ ꯁꯝꯖꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯑꯔꯊ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯁꯦꯝꯒꯠꯄ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯉꯥꯡꯂꯤꯕ ꯑꯃꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯐ ꯐꯠꯇ ꯈꯪꯗꯣꯛꯄ ꯉꯝꯂꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯄ, ꯍꯥꯏꯕꯗꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯀꯔꯤ ꯑꯁꯣꯏꯕ, ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯁꯤꯡꯒ ꯆꯥꯟꯅꯗꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯤꯕꯦꯠ ꯇꯧꯕꯁꯨ ꯍꯦꯟꯅ ꯍꯩꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯀꯅꯤ꯫ ꯋꯥꯍꯪ ꯍꯦꯟꯅ ꯍꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯁꯤꯁꯨ ꯎꯖꯔꯛꯀꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯉꯛꯄ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯑꯣꯏꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯖꯤꯕ ꯄꯥꯟꯕꯁꯤꯡꯗꯒꯤ ꯇꯣꯞ-ꯇꯣꯞꯅ ꯈꯦꯠꯅꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯁꯥ ꯃꯈꯜ ꯑꯃꯈꯛ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥ ꯆꯪꯅ ꯏꯚꯣꯜꯕ ꯇꯧꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯗꯅ ꯃꯌꯥ ꯄꯪꯅ ꯊꯝꯕꯤꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁ꯭ꯀꯤꯜꯁ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯆꯪꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯑꯣꯕꯖꯔꯕ ꯇꯧꯕ, ꯀꯨꯞꯅ ꯅꯩꯅꯕ, ꯑꯔꯊ ꯍꯟꯗꯣꯛꯄ ꯑꯃꯗꯤ ꯋꯥꯔꯦꯞ ꯂꯧꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯍꯦꯟꯅ ꯀꯨꯞꯊꯅ ꯍꯥꯏꯔꯕꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ: ꯑꯍꯥꯟꯕꯗ, ꯀꯔꯤꯒꯨꯝꯕ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒꯅ ꯏꯁꯨ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯤꯂꯤꯡꯁ ꯄꯨꯁꯜꯂꯛꯇꯅ ꯐꯦꯛꯠꯁ ꯈꯛꯇꯪꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯟꯕ, ꯍꯥꯏꯕꯗꯤ ꯑꯣꯕꯖꯦꯛꯇꯤꯚ ꯊꯤꯡꯀꯤꯡ꯫ ꯑꯅꯤꯁꯨꯕꯗ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯈꯛꯀꯤ ꯃꯣꯠ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯀꯌꯥꯝꯅ ꯆꯨꯝꯕ ꯑꯃꯗꯤ ꯀꯌꯥꯝꯅ ꯆꯠꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯄ ꯉꯝꯕ ꯑꯁꯤꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯐꯣꯡꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯆꯦꯜꯂꯤꯕ ꯑꯔꯊꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯉꯝꯕ꯫ ꯃꯔꯤꯁꯨꯕꯗ, ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯀ ꯌꯦꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯒꯨꯃꯦꯟꯠ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟꯁꯤꯡꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯕ꯫ ꯃꯇꯝ ꯆꯨꯞꯄꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯈꯜ ꯈꯟꯕ ꯑꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯥꯎꯔꯤꯉꯩ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯍꯥꯏꯔꯤꯕ ꯑꯦꯕꯤꯂꯤꯇꯤ ꯑꯁꯤꯗꯤ ꯇꯝꯕ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯌꯥꯕ ꯁ꯭ꯀꯤꯜ ꯑꯃꯈꯛꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯄꯥꯟꯁꯤꯟꯖꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯋꯦ ꯈꯔ ꯍꯥꯏꯖꯔꯝꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯑꯩꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯄꯤꯔꯛꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯈꯔ ꯍꯪꯕ ꯃꯔꯨ ꯑꯣꯏ꯫
ꯑꯍꯥꯟꯕꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯑꯅꯤꯁꯨꯕꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯈꯪ ꯍꯩꯔꯕ ꯃꯤꯔꯥ? ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯝ ꯑꯃ ꯂꯧꯔꯁꯤ꯫ ꯂꯩꯀꯥꯏꯗ ꯂꯩꯄꯨꯡ ꯇꯣꯏꯅ ꯐꯝꯒꯟꯕ ꯅꯍꯥ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯅꯥ ꯃꯁꯤꯡꯅ ꯁꯥꯕꯅꯤ ꯍꯥꯏꯕ HIV/AIDS ꯕꯨ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯄꯥꯎꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯂꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯨꯊꯣꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯒꯗ꯭ꯔꯥ? ꯑꯍꯨꯝꯁꯨꯕꯗ ꯐꯪꯂꯛꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯈꯛꯄꯨ ꯀꯌꯥꯝꯅ ꯆꯨꯝꯃꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯨꯒꯜ ꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯖꯕ ꯌꯥꯏ꯫ ꯒꯨꯒꯜ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯐꯪꯂꯛꯂꯤꯕ ꯏ-ꯄꯥꯎ ꯈꯨꯗꯤꯡꯃꯛ 100% ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯁꯤꯡꯗ ꯌꯥꯎꯔꯤꯕ ꯏ-ꯄꯥꯎꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯗ ꯂꯥꯛꯆꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯐꯦꯛ ꯅ꯭ꯌꯨꯁ ꯀꯌꯥ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ, ꯃꯔꯨꯑꯣꯏꯅ WhatsApp ꯐꯣꯔꯋꯥꯔꯗꯀꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯅꯔꯛꯂꯤ꯫ WhatsAppꯇ ꯆꯥꯏꯔꯛꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯁꯔꯆ ꯇꯧꯖꯗꯨꯅ ꯑꯆꯨꯝꯕ ꯄꯥꯎꯔ ꯈꯪꯗꯣꯛꯄ ꯌꯥꯏ꯫ ꯃꯔꯤꯁꯨꯕꯗ ꯑꯆꯨꯝꯕ ꯄꯥꯎ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯌꯥꯕ ꯔꯤꯁꯣꯔꯁ ꯌꯥꯝꯗ꯭ꯔꯕꯗ 3-5ꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃꯒ ꯇꯥꯏꯑꯣꯟꯅꯕ ꯃꯈꯜꯒꯤ ꯏ-ꯄꯥꯎ ꯐꯪꯉꯛꯄ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯏ-ꯄꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯀꯟꯀ꯭ꯂꯨꯖꯟ ꯑꯗꯨ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ, ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯁꯤꯡ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯊꯝꯕ ꯑꯃ ꯃꯔꯨ ꯑꯣꯏ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯃꯣꯁꯟꯁ ꯑꯃꯠꯇ ꯌꯥꯎꯍꯟꯗꯕꯤꯗ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯃꯣꯁꯟꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟꯁꯤꯡ ꯑꯗꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯔ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟꯁ ꯄꯨꯁꯤꯜꯂꯛꯂꯒ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯉꯥꯡꯁꯤꯡꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯧꯕ ꯇꯝꯕꯤꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇꯅ ꯋꯥꯈꯜ ꯈꯟꯖꯕ ꯍꯥꯏꯕ ꯑꯗꯨ ꯍꯩꯔꯛꯇꯨꯅ ꯑꯃꯅ ꯍꯥꯏꯕ ꯇꯥꯔꯒ ꯄꯪꯊꯥꯗ ꯊꯥꯖꯕ ꯑꯗꯨꯁꯨ ꯍꯟꯊꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯂꯩꯕꯥꯛ ꯑꯃꯈꯛꯇꯤ ꯑꯣꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤꯡꯅ ꯀ꯭ꯂꯥꯁ 11ꯒꯤ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯍꯩꯅꯒꯦꯔꯥ ꯍꯩꯅꯔꯣꯏꯒꯦꯔꯥ ꯁꯥꯏꯟꯁ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒꯤ ꯊꯣꯡꯅꯥꯎꯕꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄ ꯉꯝꯂꯤꯕ ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤ ꯇꯝꯖꯕ ꯇꯥꯔꯒꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯝꯕꯤꯍꯧꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯝꯄꯔ ꯂꯩꯇꯅꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯝꯄꯔ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯥꯔꯊꯍꯟꯕ ꯌꯥꯏ꯫ ꯃꯍꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜ ꯌꯣꯛꯈꯠꯄꯤꯔꯕ, ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯇꯝꯕꯤꯗꯨꯅ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯝꯄꯔ ꯂꯩꯍꯟꯕꯤꯔꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯦꯛ ꯅ꯭ꯌꯨꯁ ꯁꯟꯗꯣꯔꯛꯄ ꯑꯃꯗꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯊꯥꯖꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯍꯟꯊꯔꯛꯀꯅꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯥꯎꯔꯤꯕ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 51A ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯇꯉꯥꯏꯐꯗꯅ ꯉꯥꯛꯇꯕ ꯌꯥꯗ꯭ꯔꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯗ꯭ꯌꯨꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯝꯄꯔꯕꯨ ꯌꯣꯛꯈꯠꯆꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯃꯅꯤ꯫